अहमद मरु अपडेट खरा थमजगे कुकीजो मसेन उनखनबगी ममी तरकले ममांग सही फेब्रुवारी 16 हौरगा मणिपुर चलाइरखिबा प्रेसिडेंट रूल की मतम लोइसिलक्तुन अनौब लेंगाक अमा सेमनबा सेंटर की लुसिंगबसिंग नकल अनि की सीएसओ एमएलए सिंग तंकक नाइन उनदुन पोरम यातपा हौरकपदा कुकीजो पुरुप की मरकता साउन उनखनरकपगी ममी तरकले हौकिबा सही फेब्रुवारी 9 नुंगथोंगबम बिरेन चीफ मिनिस्टर फम थादोखिबा इरोइनना था अदुमकी 16 हौरगा मणिपुर चलाइरखिबा प्रेसिडेंट रूल असिगी मतम लागले फेब्रुवारी 16 लोइरकपा असिगी ममांग अनौब लेंगाक अमा सेमलकनी हाइना माइकई क्यादगी फोंदोरकलिबा असिदी कुकीजो पुरुप की लैरिबा लुपसिंगी मरकता साउन उनखनबा लाकपगी ममी तारे मिनिस्ट्री ऑफ होम अफेयर्स के माइकईदगी लंबी अनि थोकना सत्तुना मणिपुर लैरिबा सीएसओ अमसुंग पॉलिटिकल पार्टी सिंग उनदुन अनौब लेंगाक अमा सेमनबा होम मिनिस्ट्री की नॉर्थ ईस्ट एडवाइजर एके मिस्ट्राना सिनखरबा मतुंग असि बीजेपी की लुसिंगबसिंग कुकीजो की लैरिबा सु ग्रुप सिंग उनखरे अदुगा थासिगी तरागा मंगा तो कुकीजो एमएलए सिंग उननबा मीटिंग कौखिबा लैखरबनी अनौब लेंगाक लाकनबगी पोरमदा मथंग मथंग चंगसिलकपा असिदा कुकीजो ग्रुप की लैरिबा लुपसिंग मणिपुर की अनौब लेंगाक सेमबदा कुकीजो एमएलए अमता यावु यारोय हाइबा वाफम माइकई क्यादगी फोंदोरकली कुकीजो ग्रुप की लैरकली विलेज वॉलंटियर ईस्टर्न जोन बीबीजे कुकी जौंगम कौबा लुप अनि असिना थादोरकपा सेरोलदा मणिपुरी पॉपुलर गवर्नमेंट अमा सेमबदा कुकी फुरुप की लैरिबा इलेक्टेड एमएलए अमसुंग सुचनदुना लैरिबा ग्रुप सिंगी लुसिंगबसिंग यावु यारोय हाइदुना अकनबु वाफम थमलखरे लुप अनि असिना ngasi थोरकपा नोटिस अमदा कुकी जो मियाम की लेजिस्लेचर लैबा यूनियन टेरिटोरी अमा ओइना सेपरेट एडमिनिस्ट्रेशन की पीगनी हाइबगी अईबा ओइना थाजबा पिरक्त्रिबा मखै फुरुप असिगी लैरिबा एमएलए सिंग अमसुंग सुगी लुसिंगबसिंग अनौब लेंगाक सेमबदा यावरोइदबनी हाइरिबा वाफम असिदा थवैदबा थबुक तौरकपा तारबदी कुकी जो फुरुप अपुनबगी अपामबगी मयोक्ता लेपनी हाइना लौदुना अकन एक्शन पांगथोकनी हाइना फुंगदोखी अमरमदा मणिपुर अनौब लेंगाक अमा सेमबदा कुकी जो फुरुप की एमएलए सिंगना यावबा तारबदी असौबो वाथोक अमा थोकनी हाइना कुकी जो काउंसिल की चेयरमैन हेनलियन थांगलेटना फुंगदोखरे द हिंदू द फोंगो पाव अमा दे हेलेन थांग ना हाई मणिपुर थोकलिबा इरांग असिना कुकी सिंगी ओइबा तोखाइबा लेंगाक अमा पियु हाइबा डिमांड तौबा हौरखिबा असि कुकी जो प्रूफ की लैरिबा एमएलए तारा असिनानी मखोइ तारा असिगी मनुंग तरेट अमदी बीजेपी की एमएलए नि असुमना खोंगजंग असि हौतोखिबा एमएलए सिंग असिना मणिपुर अनौब लेंगाक अमा हंजिनबा सेंटर द पाइखलगलिबा थौरांग असिदा सरुक यासिनदुना यौसिनखिबा ताराबदी थौखनिंगदबा थौदोक कया थोकलक्लोय हैनिंगाय लेते मरमदि मणिपुर की इरांग असिना मरम ओइरगा मियोय कया अमा इमोशन अमसुंग सेंटिमेंट द सोखिदुना ngasi फावबा लैरि सेरक असिदा मणिपुर अनौब लेंगाक अमा सेमलकपा असि असुंबा खोंगथांग ओइररोय मदुगी महूत प्रेसिडेंट रूल सही अमा सांगथबना असुंबा खोंगथांग ओइगनी हाइरि नेशनल हाईवे सिंग थिंगलिबा असिगी मतांगदा पल्लदुना भागना मखाताना हाइ नेशनल हाईवे असि कुकी जो नत्रगना मैतै नत्रगना नागा सिंगी नते हाइरिबा लंबी असि कुकी सिंगना थिंगबा नते करिगुंबा मखोइना लंबी असि चटनिंगबा तारबदी सिक्युरिटी गा लोइना चटकदबनी तौगतबो मैतै सिंगना कांगपुकपि फाउदुना चटपा मतमदा कीबा अमसुंग कुकी सिंगना इम्फालदा चटपा मतमदा कीबगी वाफमदि मैकै अनिमक्ता दुमक लैनरी मणिपुर की हौजिक ओइरिबा फिबम असिगी वरोइसिन पुरकनबा मिनिस्ट्री ऑफ होम अफेयर्स ना कुकी जो खुलाई पाइबा सिंगा इनकिबा सु एग्रीमेंट हौकिबा सही की सेप्टेम्बर 3 दा सांगदोखरबनी सरक असदा सेंटर ना सु कुकी सिंगी सेपरेट एडमिनिस्ट्रेशन असि सोइदना पिरकनी हाइबगी थाजबा लै इरांग असिना मरम ओइरगा लांजेनर किबा कुकी जोगी मियोय अमता मसा मसागी मयुमदा हंजिलबा ngamdana लैरि मखोइसिंग असि अयामबना इम्फालदा मयुम ओइबा ngakhtani सरक असिदा मखोइबा इम्फालदा थाबा ngamdana लैरि मसिदासु मणिपुरी गवर्नर मातिक साबा सिक्युरिटी पीरगा मखोइसिंग असि मसा मसागी मयुमदा हंजिलहल्लु हाइना महकना मखाताना हाइखि गुवाहाटी द कुकी जोगी एमएलए सिंग यावना सु ग्रुप सिंग केजेटसी की अपुनबा मिफम पांगथोकरे कुमजा 2027 दा पांगथोकदा मणिपुर की असेंबली मिखल की ममांग द यूनियन टेरिटोरी सेमदना वरोइसिन पुरकतबनी हाइबा वारे लौखरे सु एग्रीमेंट की मणिपुर लेंगाक ना हंदोखरबा सु ममांग सही 2025 ता अमुक हना यूनियन लेंगा के होम मिनिस्ट्री ने कुकी जो मारल हुलुप सिंगी अपन बकुटपु यूपीएफ अमसुंग केयानोगा अमुक हना सु एग्रीमेंट खुयक पिना दना सही अमा सांगदोहलेबा सु ग्रुप ना सिंदुना ngasi गुवाहाटी दा पांगथोकेबा कुकी जो की एमएलए सिंग अमसुंग कुकी जो काउंसिल केजेट सिगी म्युट सिंग सरुक याबा मिफम ना मथंगी कुमजा 2027 दा पांगथोकफम थोकलिबा तारा खुतैसबा मणिपुरी लेजिस्लेटिव असेंबली की मिखल की मांगोइनना कुकी जो मियाम की दमकता लेजिस्लेचर की पावर याबु यूनियन टेरिटोरी अमा सेमबगा लोइनना हौजिक मयोकनरिबा वाथोक असिगी वरोइसिनबु कॉन्स्टिट्यूशन ना पीबा अयाबगी मतुंग इन पुरकदबनी हाइना वरेपनखरे हाइरे ngasi मिफम असिगी मतंग तोंगान तोंगान पावगी एजेंसी सिंगना तौरकपा रिपोर्ट सिंगी मतुंग इन मिफम असि कुकी जो फुरुपना कॉन्सिनबा तोंगान तोंगान बा कंगलुप सिंगी महूत सिनबा मिहुत सिंग काउंसिल असिगी थौपबा सिंग अमसुंग सु तौनरिबा लारहुलुप सिंगी मिहुत सिंग यावना मखोइगी मियाम की इलेक्टेड मेंबर सिंग ओइरिबा एमएलए सिंगी जॉइंट मीटिंग नि हाइरि मिफम असदा सरुक याखिबा सिंग पुथोक्तुना थाना की वाफम सिंग मनुंग द मतम कुइना सांगना मणिपुर पॉलिटिकल की ओइबा तंगु लेता द फियो मलेरलिबा सिखांगबा
ngambagi wangma lansilakle haiduna kangluk maselgi thokhaningdaba thodoksinsu leptana thokli amasung hairi phimsing asibu laksinduna warisin puraknaba lengaki maikaidagisu hotnade haibo wafamsu phongdoki aduga manipurda hojik oiriba political amasung security gi phibam bo haksina review tawbaga loinana May 3 2023 dagi haurakhiba lan asigi matung sahi adugi September 3 union lengak patient kiba kuki jo furup singi oiba political demand adusu na hauna ningsing laduna union lengak ki maikai dagi demand adu mari leina bathabuk sing pangthok phomthok hi ki union lengak na khudak to kuki jo furup kidamakta legislature gi power yauba union territory amale duna manipur gi wathu asigi waruisin purakadabani loina hauzik leiriba manipur legislative assembly gi matam asi loidringai gi mamang constitution gi makhada kuki jo gi maikai gi taliba demand asigi damakta political settlement ama purakadabani haiba wari amata oina laukhre hairi aduga manipur da no balenga ama semgani haidun thorang torokliba asigi matang da dinga asigi joint meeting da saruk yakiba sing na makhoina taliba legislature gi power yawu union territory ama piyo haiba si saugatba akaknaba matam ama su piba oina serol ama tungda lakadaba lengak sing na pigadabani aduga hauzik mayokna riba watuk asigi waroisin assembly gi tam asigi manungda loisin gadabani haibagi pidep legadabani haiki adum oina mangasigi mifam asigi matangda pawgi agency singna tawnar report sing hauzik mapun si leiriba taragani thoi super manipuri legislative assembly gi member sing oiriba kuki jogi BJP gi tarit yabu MLA taramak loina saruk yakhibra natrangna yakhidabra haibadi phongdorakide adobe February 2025 Manipur Assembly suspended animation thamlaga chalairakliba president rule gi lengak asigi ani raksuba oina tha taruk ki sangdo halabliba matam asidi mathang tha gi taragani thoida sahi ama mapung phaduna loigadoribani masigi mangoina center gi lusing basingna state asida no popular government ama leihaningbagi ingit pirakhibaga loina anoba lengak ama simnabagi thabuk paikhatlakligani Home Ministry na Security Advisor AK Mistra Imphal da thunglare Center ki lusing basing na Manipur da salairak iba President rule gi lengak loisenduna popular government ama semning bagi thaurang laukhalak lingai serak te union lengak ki Ministry of Home Affairs ta North East ki Security Advisor oiriba AK Mistra Imphal da thunglare mahak ngasi ikung chama thoi khara helak pada Guwahati da Imphal airport tamna pairakhiba indigo gi flight ama lakhibani mahaki manipuri khongset asi Guwahati dagi haurakhiba ngasi mafam aduda manipur gi kuki jo gi su group sing furup asi gi MLA sing amasung kuki jo council gi mihut sing oiba joint meeting ama pangthokhiba aduga mahak masa makna saruk yakhidraba su mifam aduda lakhiba gi mihut kharga unarba matung de Imphal tamna lakhibra haibadu di sapsana khakba ngam khidri loina mahak na ngasi numit yungba mamang de Imphal da thunglaraba su ngasi numidang wairam pawda di lok bhavan da laktuna governor Ajoy Kumar Balaga unaba su laikidri pungna maksigi mathak tam mahak na manipur da karigi damakta lakli bano haibagi matangda official oiba wafam amata lengaki maikaidagi kangthorakpa lekhidri adamoina ngasi lebak asigi lanmi gi makok general Upendra Dwivedi na pangthokpa pawi mifam mamangda kumja 2025 ta security force ki maikaidagi misang mikhai naidana amasung manung mapan fauna uhanba thabuk thorom kaya pangthokpadagi manipur gi phibam phagalakle manipur gi law and order gi phibam phagalakpadagi state aduda Duran Cup football tournament pangthokko ngamkhre amasung culture and festival na singba makhata na pangthok pagaloina kuki insurgent group singa mamang sahi 2025 ki September da amuk hana suspension of operation su gi agreement kwek pina khiba adusu violence ki thodok sing hantharakle amasung wari batai chana tuna ingtap hanjilak laba maikairom da sangsilakpagi khudamni haina phongdokre leibak asigi lanmi gi chief asina sahi khudingi oina pangthoko pawi mifam asina makhata na phongdokhibada Myanmar da hojik oiriba khudong thingai oiriba phibam sing asidagi leibak asigi north eastern state singu ngak senaba home ministry amasung Indian army na Assam rifles ka khosam na tuna lokhatwa yaba thabuk sing lokhatli loina na awang nongpo state singi ngamkhai gi phibam sing da akaiba lehendre amasung asetpa lanmi gi khubam nungda thambaga loina na section ba meeting yengbagi di mathau tari haina su phongdokre Surasanpur dagi Kangpokpi faunaba German road matam kaktana thingchinkhri gari jam hena panduna leire Kangpokpi district ki New Kaithel Manbi PS na konba NS37 manakta leiba Irang Naga khulda su taunariba KNFP gi kedarni singnaba singna thasi gi tara mathoida khulai paiduna laklaga khul asigi public property kaya thugaiduna manghalambatana tana khulgi memorial stone da kukilen amasung stay away haibu wafum sing Thazil lambagi mayok to khoisaunar bu khunja sing na pen da bu kholau sing lauro duna khul asi phauduna chaliba Surasanpur amasung Kangpokpi phaunaba German amadi Tiger Road ngarang dagi hauduna matam kaktaba thinjin khibadagi lambi asida sathok sasin tawba gari cham hena panduna laikre lambi asi kuki narco terrorist sing na makhoi gi drug puthok pujin tawbada khongmai chanaba thawaina sembani haina rukgi mathakta lambi asi sathok sasin tawriba mioi sing ngak Senaba security ki checkpost singba amata leitre kuki kulai paiba singna laktuna satharam liba thawung asi Irang Naga khul asi makhoi gi lamni maram asina mafam asida leiriba Naga khunja sing satkro haibagi wafam khangal lambani thawung asi lengmai Naga council Manipur gi working committee na kan bomong de yaning da phongdorakli kuki kulai paiba singna satharam ba thawung asi bu yaning da phongdok tuna ngarang dagi
irang lambi da ayuk pung mapal lom tarakpadagi lambi asibu tingjinbagi khongjang chatharaklaba matung ayuk pung 13 rom tarakpada masana masabu tiger kipjeni haiba saktak saba aduga thangboy kipgen haugen thang kipgen haina sukhangnaba KNF ki commander ni haijaba Meeoi amana WhatsApp call gi khutang da irang khul gi chairman da telephone toraktuna khul asigi yung pumnamak nongmaina kapsinduna mai thadok lagani haina suki han khangan bagi thabuk satharam le hairi masigi matung nungthil gi KNF PUPF ki kulai matik sana paiba kedar kuntra ni purom na khul asi khunjasing ki han khangan bagi thawung sathaki maram asina tiger kipgen amasung sakhang daba KNF UPF ki kedar singi mathakta kudakta FIR lawkat kadabani case adu NIA da thijinnanaba transfer tawgadabani aduga sugi rule thugaiba singi mathakta lawkat pham thokpa tabuk sing lawkat kadabani haina su working committee gi maikai dagi phongdorakli Pakistan da Peace Committee ki member mari nongmaina Kaptuna Hatle masakhang da kulai paibasina Pakistan ki irang mayukna riba Khyber Pakhtunkhwa province ta mafam adugi Peace Committee gi Meeoi mari nongmaina Kaptuna Hatle official sina phongdorakpa warul amada Meeoi mari nongmaina Kaptuna Hatle badu North Waziristan ngamkhai thanana leiba province adugi Banu district tani hairi sakhang da kulai paibasing aduna district adugi Majang Chok Mayada Lumduna Landasa Takibida Peace Committee gi Meeoi sing aduna hatkibani thaudok tokpham aduda police amasung security force singna khudakta sangshin khibaga loina mi hat pasing adu phanna bigidamang operation chataba hukre hairi Pakistan da maru aina Khyber Pakhtunkhwa amasung Balochistan province ta terrorist ki landa basing nongma gi kankhalagri